Akasbani Imphal, Waikhom Rajesh na pau pajari. Acute Respiratory Illness ARI COVID-19 Sandorliba asigi yenglaga Kendrigi Haksel amasung Yaifayumbal Mantraloyna advisory tokre masigi makatarakpada Manipuri oina Health Services ki Director na Jila Taratar ki Chief Medical Officer sing RIMS, Jenims, CMC Medical College singi Medical Superintendent sing District Hospital ki Medical Superintendent sing da COVID Management Committee semnaba khangan kre Raiji ki Haksel Bibak ki Director Dr. Chambo Gonmei na thokpa cherolaman hai Chief Medical Officer singi makada District Level COVID Management Committee semba Medical Superintendent singi makada District Hospital COVID Management Committee semba Hospital Based Management ki makada Masks, Sanitizer amadi PPE sing marangkaina thamba ICU amadi tonganba Pamung sing thamba June mga phawgi manungda mock drill pangthokpa surveillance amasung testing gi thabak thoram pangthokna ba khangalakli hairiba sing asi June 3 phawgi manungda Raiji gi Health Services Director gi State Surveillance Officer da makhoigina thabak lokhaliba sing adugi report pikhalakadamani hairi BJP gi MLA sing oba mifam ama ngasi Imphal da pangthokki bagaloina Manipur atuba matamda shanti amadi tangdu leitaba phibam puraknabagi matangda khanakre hairi Mifam aduga mari renana thadokpa cherol amada hai haukiba chahi ani asida Manipur gi miyamna thenariba awaba singda saruk yari miyam gi mutsing oina aikoi amato oina leptuna wathok asi athuba matamda shanti amasung matam chupagi oiba waroisin ama purakpa changi cherol adun hai waroisin puraknaba honabada wari sanaba khaknatana rajniti gi oiba sangbidhangi ngak senduna thamba amadi achan mirai naidana aina amasung shanti raksa chalaiba tangai phade Masi Rajya Sarkar, Kendra Sarkar, Civil Society Organizations sing amadi Jati Kanglup singi lusingba singa punna honaminaba changi. Mifam aduda thasi kunda gwaltabi da thokiba thokdok adugi achumba langla langjin puthoknabagi damak sarkar na paumi sing amadi CSO singa wari sanabiu masida legislature singna pangba yaba mateng pangani hainasu khanaki hari. Kangpokpi jila da nong leptana chubadagi jila aduda tingba 11 ST line ani ising na senthakre hari aikhogi kangpokpi paumi bagunai singsina hai turel singi imai tamna hengalagli National Highway 2 gi sapar mainadagi kala pahar phawgi lambi SN Highway semana passenger singda khudong chadaba kya mayok nale lambi gi mafam kya ising na thumjille yellow alert laukthokhibagi matung ina school sing thingjing khigani hari Amaromda Khan Nong Suptigi Horpa Kumgi Nong Awang Nongpok Raja Singi Mafam Kyada Nong Kana Chubadigi Kudong Sadaba Kyamarum Mayoknare Asamda Akanman Nungsit Yauna Akanman Nong Chubadigi Miyangi Mahuksagi Punsida Chauna Apan Batokle Guwahati Sargi Mafam Kya Isingna Tumjille Meghalaya Mafam Kya Singning Khaibadigi Lambi Chatok Sasin Yadre District Administration na Miyambu Chera Punjida Satanaba Kangan Kre Disability Inclusion for Stakeholder haibasigi matangda miyambu hena khanganaba amasung sensitization workshop amangasi Chandel gi DC complex ta leiba multipurpose hall da pangthokre All Tribal Disabled Union Manipur amasung Center for Women and Girls na punba sinba thoram aduda miyoi kyana wa ngangki Punjab National Bank None branch sinduna akhanaba saving account hangtopaki kem amangasi None da pangthokre kem adugi matangda Punjab National Bank ki branch manager Sri RL Ambedkar hai kem asina nauna hogdoliba scheme sing customer sing da khudong chaba piragani mangnai thorang asina ahal orba sing laumi sing amadi nupi sing da khudong chaba pigani Oriental College Imphal gi Internet Quality Assurance Cell na sinduna multiple sclerosis ki matangda nomagi ba awareness program ama ngasi pangthokre thoram aduda college asigi mahiroi sing oja sing amadi non teaching staff sing saruk yaki thoram aduda multiple sclerosis ki matangda resource person sing na wangang ki Mathang thagi tara mangada pangthokadrba postgraduate ki National Eligibility Cum Entrance Test NEET PG lising ani kun manga gi parikha SIF ani pangthokpagi muhta SIF ama khakta pangthoknaba Supreme Court na yathang pikre Justice Bikram Nana Luchingba bench amana mari leinaba authority singda parikha adu SIF ama khaktangda pangthoktuna transparency lehenaba pauktak piki bench adun hai SIP ani pangthokpa matamda question paper sing adu chap manaba mongda oiroi NEET PG parikha ki matangda transparency leiti haina thangalakpa wakat singi matangda court asina warep asi laukibani pau loijare